Manipur Police की Sdpo Anand Hatpa चेनबा Otko Thang Baite LS O Thang Baite Koba Morehda Leiba Kuki Militant ama NIA na ngasi fare. Kuki khulai paiba ama fakibagi wahauda Morehda shutdown tawkre Kuki nupisingna More Police Station na thomjinkhre. Village Volunteer Force ni haijaba Kuki khulai paiba ama Security Force na fajinkibagi wahauda Kuki singna Morehda total shutdown tawkre loinina masing yamlaba Kuki nupising thoraktuna More Police Station mamangda thomjilaktuna fajinkhiba Kuki miyoi adu condition yaudana thadokadabani haina khongjang changsinkhre. Fajinkhiba Kuki khulai paiba adu thadokadabani haiduna Technopol District ki headquarter dasu Kuki miyam thoraktuna National Highway Imphal More lambi thingjinduna khongjang changsinki loinina National Highway da lakpa Security Force singi gari sing thingduna check tawki. Nakal amaromda press na phangba paw amagi matung ina ngasi ayuk phakhiba miyoi ado More Ward number 7 ki manung chana laiba Kanan Bank village jagini hairi mahakul adugi village chief oiramba miyoi ni hairi mahak ngasi ayuk khudeng thabi AR check post ki fajin khibani ngasi fakhiba Kuki miyoi adu NIA na faba oigani thajinari amaromda ngasi Kuki nupi singna More Police Station da thomjin bayauna AR gari sing thatuna check tawbagi khongjang chathabada security ki maikai degi irang adu laksinaba tear gas amadi mogbom na chingba kapkhibagi mami amata takhide hairi Kuki nupi sing aduna More Police Station gi gate thomjinuna lairaba fawbada mob adu butan khainaba security force ki maikai degi thaba amata lokhatpagi mami takhide. Leak oiraba audio gi original copy National Forensic Lab ta pikhinaba FC na khangankhre. Petitioner gi maikai degi original copy asi puthokpa tarabadi leak asi kanana ohelakpano haiba misak adu khangadaba maram adunani haiba wafam court ta thamkhre. Hanagi Manipur gi Chief Minister Nongthupam Biren gi khonjal ni haina claim tawriba leak oiraba audio aduga first general copy original National Forensic Lab ta pikhinaba Supreme Court na petitioner da khangankhre. Supreme Court ki Justice Sanjoy Kumar na luchingwa beams amana ngasi leak audio adugi matangda chotharakpa case ki ngasi makha tana hearing chothabaga loinina leak oiraba audio tape adugi first general copy original adu National Forensic Laboratory da thaduna voice adu ex Chief Minister N Biren gira natrabra haibadu test tawhanaba petitioner oriba Kuki Organization for Human Rights da Apex Court asina direction pikre. Justice Sanjoy Kumar na leak oiraba audio sigi matangda laboratory kaya da thaduna test tawbagi report sing fangle adubu khonjal adu ex Chief Minister N Biren gi asengbra amadi sengdabra haiba chapchana amata khangmangamdre. Copy amadagi namthokpa copy amagi copy ama amuk laboratory sing da thaduna test tawba asina hena evidence sing mangnabagi masak oirakle maram asina audio sigi first general copy adu petitioner gi maikai degi puthoktuna National Laboratory da thaduna test tawhanaba direction pikri. Petitioner gi maikai da lab leba advocate Prasanta Busan gi maikai degi audio tape adugi first general copy adugi matangda yengsilagi haina ayaba pibaga loinina original copy asi hojik fawba khusinadana lairi maramdi original asi puthokpa tarabadi leak asi kanana ohelakpano haiba misak adu khangadaba maram adunani haiba wafam court thamki. Amaromda Manipur State amasung Center gi maikai da lebliba Additional Solicitor General Aishwarya Bachi na audio adu forensic lab ta test tawba amadi madugi report harakpada chayol taru ki matam darkar oi haiba wafam thamki. Panbaya badi Kuki Human Rights Organization gi maikai degi audio tape adu da hanagi Chief Minister na Manipur da thokliba irang asi hena chawthoknaba wangangle Manipur gi irang asi mangna thonbani haina maral siduna Supreme Court wakalakhibani wakat adu lakpadagi audio tape adu da ngangliba adu ex CM Biren gi asengba khonjal oibra amadi sengdabra forensic laboratory sing da kaya rakhanna thaduna test tawba laikhrabani. Irang manungda Kuki gi khul anauba kaya semgatuna mi tasinba leptri Biren. Illegal immigrant ki problem leitraba matamda Manipur ing tapalamdam ama purakpa ngamgani kumja 2023 gi May 3 dagi Manipur da thorakliba irang asigi manungda Myanmar ga tainaba Chandel gi border da Kuki singna makhoi gi khul anauba masing thingamdana semgatuna mi tasilakpa leptri haibasi kumja 2024 da loba satellite mapping da ifong na uba fangli haina hana gi Chief Minister Nongthupam Biren na nungnangba fongdorakli. XCMN Biren na Facebook post ta thadorokpa warul amada Aikoi masal amana amabu chingthanaringai da aikoi gilam lawkhiba tari aikoi masal chingthanaba leplasi kumja 2024 da lawba satellite map adingi picture uladuna XCMN Biren na hai Manipur da thokliba irang manung asida Kuki singna Myanmar ga tainaba Chandel gi mafam singda anauba khul kaya semgatuna mi tasilakpagi thabak leptana chatharakli oirakliba phibam asida aikoi yalau mi sing punna lingjal manana thingnaba honasi natrabadi aikoi manglani. Satellite map ni semjin sajin manati khulana wasemli wasi government na natraga kananano lona yaba mira natabra thidok patangai fade haina su phongdorakli. Ex Chief Minister N Biren na Facebook post ta thadorokpa topa cherol amada Manipur da matam kaya gi mamangdagi furuf kaya punna khundaminarki masigi manungda scheduled tribes sing mitei maitei pangal amasung laiba asigi tongan ba mafam singdagi lakpa miyoi sing yauri.
ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯃꯈꯛꯀꯤ ꯍꯧꯖꯤꯛ ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯁꯤꯡ ꯃꯤꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜ ꯅꯠꯇꯕ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯆꯪꯂꯛꯇꯨꯅ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡ ILP ꯁꯤꯁꯇꯦꯝꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯌꯥꯎꯔꯤꯕꯁꯤꯡꯗꯤ ꯑꯥꯏꯃꯣꯜ, ꯑꯅꯥꯜ, ꯑꯪꯒꯥꯃꯤ, ꯆꯤꯔꯨ, ꯆꯣꯊꯦ, ꯒꯥꯡꯇꯦ, ꯃꯥꯔ, ꯇꯕꯨꯏ, ꯏꯟꯄꯨꯏ, ꯔꯣꯡꯃꯩ, ꯀꯆꯥ ꯅꯥꯒꯥ, ꯂꯤꯌꯥꯡꯃꯩ, ꯖꯤꯃꯦ, ꯀꯣꯏꯔꯦꯡ, ꯊꯪꯒꯥꯜ, ꯀꯣꯏꯔꯥꯎ, ꯀꯣꯝ, ꯂꯝꯒꯥꯡꯃꯥꯎ, ꯃꯔꯥꯝ, ꯃꯔꯤꯡ, ꯑꯦꯅꯤꯃꯤꯖꯣ, ꯂꯨꯁꯥꯏ ꯇ꯭ꯔꯥꯏꯕ, ꯃꯣꯟꯁꯥꯡ, ꯃꯣꯌꯣꯟ, ꯄꯥꯏꯇꯦ, ꯄꯨꯔꯨꯝ, ꯔꯥꯜꯇꯦ, ꯁꯦꯃꯥ, ꯁꯤꯝꯇꯦ, ꯁꯨꯛꯇꯦ, ꯇꯥꯡꯈꯨꯜ ꯊꯥꯗꯧ, ꯋꯥꯏꯐꯩꯖꯧ, ꯄꯧꯃꯩ, ꯅꯥꯒꯥ, ꯇꯔꯥꯎ, ꯈꯥꯔꯝ, ꯃꯥꯇꯦ ꯑꯃꯁꯨꯡ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯑꯁꯤ SC ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯅꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯇ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯂꯩꯍꯟꯗꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯂꯩꯇꯕꯒ ꯂꯣꯏꯅꯅ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯏꯪꯇꯞꯄ ꯂꯝꯗꯝ ꯑꯃ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ NRCꯒꯤ ꯃꯇꯥꯡꯗ MP ꯕꯤꯃꯣꯜꯅ ꯁꯥꯎꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯒꯝꯚꯤꯔ ꯁꯤꯡꯍꯒꯤ ꯃꯇꯝꯗ ꯂꯥꯛꯈꯤꯕꯁꯤꯡ ꯀꯅꯥꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯅꯤ ꯍꯥꯏꯈ꯭ꯔꯕꯒꯦ? ꯂꯝꯗꯝ ꯑꯁꯤꯗ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯂꯛꯈꯤꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡ NRC ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯗꯣꯛꯂꯕ ꯃꯇꯨꯡ ꯃꯔꯝꯗ ꯍꯜꯍꯟꯈꯤꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯔꯤꯕꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ MP ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯀꯣꯏꯖꯝꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍꯒꯤ ꯃꯇꯝꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯕꯁꯤꯡ ꯀꯅꯥꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯅꯤ ꯍꯥꯏꯈ꯭ꯔꯕꯒꯦ? ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯀꯣꯏꯖꯝꯅ MP ꯑꯣꯏꯗ꯭ꯔꯤꯉꯩꯗ JNUꯗ ꯑꯣꯖꯥ ꯑꯣꯏꯗꯨꯅ ꯂꯩꯔꯤꯉꯩ ꯉꯁꯤꯗꯒꯤꯅ ꯆꯍꯤ 4ꯒꯤ ꯃꯃꯥꯡ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯒꯤ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ NRC ꯄꯥꯡꯊꯣꯛꯇꯨꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯃꯌꯥꯝ ꯑꯁꯤ ꯅꯥꯈꯩ ꯁꯦꯡꯅ ꯈꯪꯗꯣꯛꯁꯤ ꯍꯥꯏꯅ ꯂꯥꯎꯔꯛꯄ ꯍꯧꯈ꯭ꯔꯕꯅꯤ꯫ NRCꯒꯤ ꯃꯇꯥꯡꯗ MP ꯕꯤꯃꯣꯜꯅ ꯉꯥꯡꯈꯤꯕ ꯋꯥꯍꯩ ꯑꯗꯨꯃꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ NRC ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯂꯥꯎꯔꯤꯕꯁꯤꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯅꯤ ꯍꯥꯏꯅꯤꯡꯉꯤ꯫ NRC ꯀꯔꯤꯅꯣ? ꯃꯃꯨꯠ ꯇꯥꯅ ꯅꯩꯅꯗꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯈꯨꯟꯗꯥꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯃꯆꯤꯟ ꯊꯤꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯂꯨꯆꯤꯡꯕ ꯈꯔꯅ NRCꯒꯤ ꯃꯤꯡꯗ ꯃꯤꯌꯥꯝꯕꯨ ꯃꯆꯣꯏ ꯇꯥꯍꯟꯅꯕ ꯍꯣꯠꯅꯒꯅꯨ꯫ ꯅꯁꯥꯗꯨ NRC ꯀꯔꯤꯅꯣ ꯈꯪꯅꯕ ꯍꯥꯟꯅ ꯇꯝꯈꯣ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯅꯨꯡꯗ ꯀꯔꯤ ꯑꯥꯔꯊ ꯆꯦꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯒꯤ ꯃꯇꯝ ꯏꯪ 2022ꯒꯤ ꯑꯣꯒꯁꯠ 5ꯗ ꯃꯅꯤꯄꯨꯔꯗ NRC ꯆꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯨꯊꯣꯛꯈꯤꯕ ꯑꯗꯨ ꯈꯪꯃꯤꯟꯅꯕ ꯆꯨꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯁꯤꯒꯤ ꯃꯇꯝꯗ ꯏꯪ 2024ꯒꯤ ꯃꯇꯝꯗꯁꯨ NRCꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯔꯤꯑꯦꯐꯥꯔꯝ ꯇꯧꯅꯕ ꯄꯨꯈꯠꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ NRC ꯀꯔꯤꯅꯣ ꯈꯪꯗꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯨꯊꯣꯛꯈꯤꯕꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯤꯃꯁꯨ ꯈꯪꯃꯤꯟꯅꯕ ꯆꯪꯏ꯫ ꯏꯪ 1826ꯇ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯑꯣꯏꯈꯤꯕ ꯒꯝꯚꯤꯔ ꯁꯤꯡꯍꯒꯤ ꯃꯇꯝꯗ ꯄꯨꯁꯤꯜꯂꯝꯕ ꯃꯤꯌꯥꯝꯗꯨ ꯀꯔꯝꯅ ꯐꯣꯔꯦꯅꯔꯅꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ MPꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯂꯥꯛꯈꯤꯕ ꯑꯣꯜ ꯀꯨꯀꯤꯁꯤꯡ ꯀꯅꯥꯃꯠꯇꯅ ꯃꯤꯇꯣꯞꯅꯤ ꯍꯥꯏꯗꯦ꯫ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯕ ꯃꯇꯨꯡ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯏꯪ 1951ꯗ ꯁꯦꯟꯁꯁ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ NRC ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯁꯤ ꯍꯥꯏꯕꯁꯤ ꯃꯁꯤꯁꯨ ꯈꯪꯃꯤꯟꯅꯕ ꯆꯪꯏ꯫ ꯀꯅꯥꯅꯁꯨ ꯗꯤꯃꯥꯟ ꯇꯧꯗꯕ ꯋꯥꯐꯝ ꯑꯃ ꯄꯨꯊꯣꯛꯂꯒ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯕ ꯑꯁꯤꯗꯤ ꯆꯨꯝꯂꯣꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯤꯇꯩ, ꯀꯨꯀꯤ, ꯅꯥꯒꯥꯗ ꯅꯠꯇꯅ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯆꯩꯊꯦꯡ ꯄꯤꯔꯤ꯫ ꯃꯦꯘꯆꯟꯗ꯭ꯔ ꯃꯥꯒꯤ ꯐꯨꯔꯨꯞ ꯑꯃꯗꯤ ꯀꯥꯡꯂꯨꯞ ꯈꯛꯀꯤꯗꯃꯛ ꯈꯜꯂꯒ ꯊꯕꯛ ꯇꯧꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞ ꯑꯃꯠꯇ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯀꯪꯒ꯭ꯔꯦꯁ ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ K ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯗꯨ ꯉꯁꯤ K ꯃꯦꯘꯆꯟꯗ꯭ꯔꯅ ꯎꯈ꯭ꯔꯨꯜꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯇꯥꯡꯈꯨꯜ ꯅꯥꯒꯥꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕꯗꯒꯤ ꯁꯣꯛꯇꯨꯅ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯣꯛꯄꯁꯤꯡ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯧꯔꯝ ꯈꯣꯡꯆꯠꯇ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝ ꯍꯟꯖꯤꯜꯍꯟꯗꯨꯅ ꯏꯪ ꯇꯞꯄ, ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯂꯩꯃꯤꯟꯅꯕꯅ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ꯫ ꯅꯣꯡꯃ ꯀꯥꯡꯗꯅ ꯆꯤꯡ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯏꯔꯥꯡ ꯊꯣꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯋꯥꯕ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯔꯤ꯫ ꯀꯝꯃ꯭ꯌꯨꯅꯦꯜ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤ ꯊꯤꯡꯅꯕꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯕ ꯊꯕꯛ ꯄꯥꯏꯈꯠꯐꯝ ꯊꯣꯛꯏ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯣꯛ ꯑꯄꯟ ꯅꯪꯕ ꯀꯌꯥꯁꯨ, ꯂꯝꯕꯤ ꯆꯠꯄ ꯌꯥꯗꯕꯗꯒꯤ ꯑꯐꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯕ ꯉꯝꯗꯕ ꯀꯌꯥꯁꯨ ꯂꯩꯔꯤ꯫ ꯃꯗꯨ ꯂꯩꯉꯥꯛꯅ ꯂꯥꯌꯦꯡꯕꯤꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯏꯔꯥꯡ ꯑꯁꯤ ꯀꯔꯝꯅ ꯊꯣꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯒꯠꯐꯝ ꯊꯣꯛꯏ꯫ ꯆꯤꯟꯗ ꯈꯛ ꯉꯥꯡꯕ, ꯄꯥꯎ ꯆꯦꯗ ꯁꯥꯟꯇꯤ ꯂꯥꯎꯕꯅ ꯌꯥꯔꯣꯏ꯫ ꯍꯧꯈꯤꯕ ꯀꯨꯝꯁꯤꯡ 2023ꯒꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯂꯦ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯇꯩ, ꯀꯨꯀꯤ, ꯅꯥꯒꯥ ꯈꯛꯇ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯆꯩꯊꯦꯡ ꯐꯪꯂꯤ꯫ ꯃꯔꯨꯑꯣꯏꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝ ꯁꯣꯠꯊꯔꯛꯄ, ꯊꯕꯛ ꯐꯪꯗꯕ, ꯄꯣꯠ ꯐꯪꯂꯛꯇꯕ ꯑꯃꯗꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯌꯥꯗꯕ ꯑꯁꯤꯅꯁꯨ ꯆꯥꯎꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯜꯂꯦ꯫ ꯀꯅꯥꯅ ꯂꯣ ꯊꯨꯒꯥꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯊꯤꯒꯠꯄ ꯑꯃ ꯆꯪꯏ꯫ ꯌꯥꯅ ꯌꯥꯅꯕ ꯊꯕꯛ ꯇꯧꯕꯅ ꯌꯥꯔꯣꯏ꯫ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯆꯞ ꯆꯥꯅ ꯊꯤꯒꯠꯐꯝ ꯊꯣꯛꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯔꯣꯗꯃꯦꯞ ꯑꯃ ꯁꯦꯝꯗꯨꯅ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇꯔꯒꯤ ꯊꯧꯗꯥꯡꯅꯤ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯂꯣꯏꯁꯤꯟꯕ ꯄꯥꯝꯂꯕꯗꯤ ꯃꯤꯅꯤꯠ 5ꯗ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 3 ꯐꯥꯔꯛꯂꯕ ꯏꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯣꯂꯨꯁꯟꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕꯗꯅ
ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯔꯗꯨꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯂꯣꯛ ꯁꯚꯥꯒꯤ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯄ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯊꯋꯥꯏ ꯌꯥꯎꯔꯕꯗꯤ ꯃꯤꯅꯤꯠ 5ꯗ ꯍꯟꯖꯤꯜꯂꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯒꯥꯔꯒꯤ ꯀꯣꯂꯦꯖ ꯑꯃꯁꯨꯡ ꯗꯤꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤꯁꯤꯡꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯅꯕ ꯃꯇꯝꯗ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯍꯟꯒꯦ ꯈꯜꯂꯕꯗꯤ ꯃꯤꯅꯤꯠ 5ꯗ ꯄꯨꯔꯛꯍꯟꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯌꯨꯅꯥꯏꯇꯦꯗ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯑꯦꯂꯥꯏꯟꯁ UPAꯅ ꯄꯋꯥꯔ ꯄꯥꯏꯔꯝꯂꯕꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯜꯂꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯀꯦ ꯍꯥꯏꯔꯕꯗꯤ ꯌꯦꯠꯅꯔꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯝꯖꯤꯟꯅꯅꯕ ꯊꯣꯡ ꯁꯦꯝꯕ ꯃꯊꯧ ꯇꯥꯏ꯫ UPA ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯔꯤꯕ ꯁꯦꯟꯇꯔ ꯂꯦꯐꯠ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯄꯨꯜꯂꯒ ꯁꯦꯝꯕꯅꯤ꯫ ꯃꯁꯤꯗ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯨꯆꯤꯡꯗꯨꯅ 2004ꯗꯒꯤ 2014 ꯐꯥꯎꯕ ꯒꯚꯔꯟꯃꯦꯟꯠ ꯄꯥꯏꯔꯝꯃꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯈꯠꯅꯔꯤꯕꯁꯤꯡ ꯑꯁꯤ ꯊꯤꯡꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤ ꯑꯁꯤ ꯁꯝꯖꯤꯟꯅꯕ ꯊꯣꯡ ꯁꯥꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯁꯥꯟꯇꯤ ꯂꯩꯅꯕ ꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯡ ꯑꯁꯤ ꯁꯦꯟꯇꯔꯅ ꯂꯣꯏꯁꯤꯟꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯏꯔꯥꯡ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯆꯩꯊꯦꯡ ꯐꯪꯂꯤ꯫ ꯃꯔꯨꯑꯣꯏꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝ ꯁꯣꯊꯔꯛꯄ, ꯊꯕꯛ ꯐꯪꯗꯕ, ꯄꯣꯠ ꯐꯪꯂꯛꯇꯕ ꯑꯃꯗꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯌꯥꯗꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ ꯆꯠꯄꯤꯗꯅ ꯂꯩꯔꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ UPAꯅ ꯄꯋꯥꯔ ꯄꯥꯏꯔꯝꯂꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯆꯥ ꯃꯁꯨꯁꯤꯡ ꯉꯥꯛꯁꯦꯟꯕ ꯉꯝꯍꯜꯂꯝꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯔꯤꯖꯟ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕꯒꯤꯗꯃꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯅꯍꯥꯁꯤꯡ ꯑꯃꯁꯨꯡ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯅ ꯈꯥꯏꯕꯨꯡ ꯇꯥꯅ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤ ꯑꯁꯤꯒꯤ ꯁꯝꯖꯤꯟꯅꯐꯝ ꯊꯤꯗꯨꯅ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯁꯖꯦꯁꯟ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯅꯍꯥꯁꯤꯡꯅ ꯋꯥꯔꯛꯁꯣꯞꯁꯤꯡ ꯑꯣꯔꯒꯅꯥꯏꯖ ꯇꯧꯗꯨꯅ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯄꯟꯕ ꯌꯥꯏ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ 2024ꯗ ꯏꯔꯥꯡ ꯃꯥꯌꯣꯛꯅꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯨꯔꯆꯥꯟꯄꯨꯔ, ꯃꯣꯏꯔꯥꯡ ꯑꯃꯁꯨꯡ ꯖꯤꯔꯤꯕꯥꯝꯗ ꯂꯥꯛꯇꯨꯅ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯗꯨꯅ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯡꯒꯤ ꯚꯤꯛꯇꯤꯝꯁꯤꯡꯒ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯑꯉꯥꯡ ꯑꯅꯤ ꯂꯤꯇꯥꯟꯗ ꯇꯥꯡꯈꯨꯜ ꯃꯤꯑꯣꯏ ꯑꯅꯤ ꯍꯥꯠꯈꯤꯕꯗꯨ KNO ꯑꯃꯗꯤ JRROꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯅꯤꯒꯤ ꯃꯈꯥꯗ ꯆꯠꯊꯈꯤꯕꯅꯤ꯫ ꯍꯥꯎꯃꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯑꯃꯗꯤ ꯂꯤꯇꯥꯟꯗ ꯇꯥꯡꯈꯨꯜꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯍꯥꯠꯈꯤꯕꯗꯨ KNOꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ PS ꯍꯥꯎꯀꯤꯞ ꯑꯃꯗꯤ JRROꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯥꯡꯂꯦꯟ ꯄꯥꯎꯒꯣꯏꯇꯦꯅꯅꯤ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ꯫ ꯉꯁꯤ ꯗꯨꯂꯥꯂꯦꯟ ꯀꯕꯣ ꯂꯩꯀꯥꯏꯗ ꯂꯩꯕ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯥꯐꯝꯆꯥ ꯖꯥꯗꯨꯃꯅꯤꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯆꯠꯊꯔꯛꯂꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ, ꯌꯨꯝꯃꯩ ꯊꯥꯕ ꯀ꯭ꯔꯥꯏꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ KNOꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ PS ꯍꯥꯎꯀꯤꯞ ꯑꯃꯗꯤ JRROꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯥꯡꯂꯦꯟ ꯄꯥꯎꯒꯣꯏꯇꯦꯒꯤ ꯄꯣꯂꯤꯁꯤ ꯃꯈꯥꯗ ꯆꯠꯊꯈꯤꯕꯅꯤ꯫ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯃꯔꯨꯑꯣꯏꯕ ꯂꯥꯏꯐꯝꯂꯦꯟ ꯀꯧꯕ꯭ꯔꯨ ꯊꯥꯡꯖꯤꯡ ꯆꯪꯕ ꯌꯥꯗ꯭ꯔꯤꯕ ꯑꯃꯗꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯊꯧꯁꯤꯜ ꯀꯌꯥꯁꯨ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯆꯠꯊꯔꯛꯄ ꯉꯥꯛꯇꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯌꯦꯛꯅꯕ ꯑꯃꯗꯤ ꯃꯤꯍꯥꯠꯄ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯂꯕꯅꯤ, ꯄꯨꯂꯤꯁꯅ ꯐꯥꯕ ꯇꯥꯕꯅꯤ, ꯃꯤꯌꯥꯝꯅ ꯐꯥꯎ ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯂꯥꯎꯔꯛꯄ ꯇꯥꯕꯅꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 1ꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯪꯗꯣꯛꯅꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯇ ꯄꯋꯥꯔ ꯄꯤꯈꯤꯕꯗꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯦ꯫ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯆꯞ ꯆꯥꯅ ꯃꯥꯌꯣꯛꯅꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯀꯟꯖꯅꯕ ꯃꯇꯤꯡ ꯊꯣꯛꯅ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯝ ꯂꯥꯛꯂꯦ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯅꯗꯕ, ꯃꯨꯛꯅꯕ ꯑꯃꯁꯨꯡ ꯈꯠꯅꯕ ꯁꯥꯎꯅꯕ ꯇꯧꯕꯅ ꯌꯦꯛꯅꯕꯁꯤꯡꯅ ꯍꯔꯥꯎꯏ ꯍꯥꯏꯕ ꯃꯇꯝ ꯆꯨꯞꯄꯗ ꯈꯪꯃꯤꯟꯅꯕ ꯆꯪꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀ꯭ꯋꯥꯛꯇꯥ ꯑꯃꯁꯨꯡ ꯃꯣꯏꯔꯥꯡꯒꯤ ꯃꯔꯛꯇ ꯚꯥꯞ ꯇꯥꯅꯗꯕ ꯂꯩꯔꯝꯕꯁꯤꯡ SP ꯌꯥꯎꯅ ꯐꯝꯃꯤꯟꯅꯗꯨꯅ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯦ꯫ ꯀ꯭ꯋꯥꯛꯇꯥ ꯑꯃꯗꯤ ꯃꯣꯏꯔꯥꯡꯒꯒꯤ ꯃꯔꯛꯇ ꯚꯥꯞ ꯇꯥꯅꯗꯕ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP ꯌꯥꯎꯅ ꯀ꯭ꯋꯥꯛꯇꯥꯒꯤ CSO ꯑꯃꯁꯨꯡ ꯃꯣꯏꯔꯥꯡꯒꯤ CSOꯁꯤꯡꯒ ꯐꯝꯃꯤꯟꯅꯗꯨꯅ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯀ꯭ꯋꯥꯛꯇꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ AAMPEA AKIVON ꯑꯟꯖꯨꯃꯥꯟ ꯀ꯭ꯋꯥꯛꯇꯥꯒꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯑꯔꯤꯕꯝ ꯖꯤꯌꯥꯎꯗꯤꯟꯅ ꯍꯥꯏꯈꯤꯕꯗ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 6 ꯑꯃꯁꯨꯡ 8ꯀꯤ ꯂꯣꯟꯅꯕꯗ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ CRPF ꯀꯦꯝꯞ ꯇꯝꯅ ꯆꯪꯁꯤꯟꯈꯤꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧꯗ CRPFꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯤꯗꯤꯝ ꯂꯝꯕꯤ ꯊꯤꯡꯕ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗ ꯇꯧꯕꯅ ꯀ꯭ꯋꯥꯛꯇꯥ ꯑꯃꯁꯨꯡ ꯑꯀꯣꯏꯕꯗ ꯂꯩꯕ ꯈꯨꯜ ꯀꯌꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯣꯏꯔꯥꯡꯒꯤ CSOꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡ ꯀ꯭ꯋꯥꯛꯇꯥꯒꯤ CSO 5ꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯄꯣꯠ ꯆꯩꯁꯤꯡ ꯄꯨꯁꯤꯟꯕ ꯍꯧꯈꯤ꯫
ꯑꯗꯨꯕꯨ ꯑꯦꯄ꯭ꯔꯤꯜ 23ꯇ ꯀ꯭ꯋꯥꯛꯊꯥ ꯇꯝꯅ ꯄꯨꯔꯛꯈꯤꯕ ꯄꯣꯠꯂꯝ ꯈꯔ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯗ ꯃꯩ ꯊꯥꯈꯤꯕꯗꯨꯗꯒꯤ ꯑꯦꯄ꯭ꯔꯤꯜ 28ꯇ ꯀ꯭ꯋꯥꯛꯊꯥꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯍꯥꯏꯔꯣꯏꯗꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯈꯤꯕꯗꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯊꯃꯣꯏꯗ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯅꯗꯕ ꯑꯃꯠꯇ ꯂꯩꯇꯕ ꯅꯠꯇꯦ꯫ ꯃꯈꯥ ꯇꯥꯅꯁꯨ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯀ꯭ꯋꯥꯛꯊꯥꯒꯤ ꯃꯤꯌꯥꯝꯅ ꯂꯦꯞꯀꯅꯤ ꯍꯥꯏꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯈꯤꯕꯗ ꯃꯣꯏꯔꯥꯡꯒꯤ CSOꯁꯤꯡꯅ ꯄꯣꯠꯆꯩ ꯄꯨꯔꯒ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡꯗꯒꯤ ꯄꯩꯁꯥ ꯂꯧꯏ ꯍꯥꯏꯔꯤꯕꯗꯨ ꯑꯔꯥꯟꯕꯅꯤ, ꯄ꯭ꯔꯨꯐ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯅ ꯁꯦꯡꯗꯣꯛꯈꯤ꯫ ꯑꯃꯨꯀꯣꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ S.M. ꯖꯂꯥꯅ ꯍꯥꯏꯈꯤꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯚꯥꯞ ꯇꯥꯅꯗꯕ ꯋꯥꯠꯄꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ CSOꯁꯤꯡ ꯕꯤꯁꯅꯨꯄꯨꯔꯒꯤ SP ꯌꯥꯎꯅ ꯐꯝꯃꯤꯟꯅꯕꯗꯒꯤ ꯚꯥꯞ ꯇꯥꯅꯗꯨꯅ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯀ꯭ꯂꯕꯇ ꯕꯪꯒ꯭ꯂꯥꯗꯦꯁ ꯌꯥꯎꯔꯦ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯔꯨꯔꯄꯨꯔꯗ ꯂꯩꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯄ꯭ꯂꯥꯟꯠ ꯃꯊꯧ ꯇꯧꯕ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯀ꯭ꯂꯕꯇ ꯌꯥꯎꯕ ꯉꯝꯂꯦ꯫ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯔꯥꯏꯖ ꯋꯥꯇꯔ ꯔꯤꯑꯦꯛꯇꯔ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯔꯒ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟꯠ ꯑꯁꯤꯗ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯄꯨꯊꯣꯛꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯧꯔꯦ꯫ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤ ꯙꯥꯀꯥꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 150 ꯂꯥꯞꯅ ꯂꯩꯕ ꯃꯐꯝꯗ ꯁꯦꯝꯒꯠꯄ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟꯠ ꯑꯁꯤꯅ ꯃꯩ ꯒꯤꯒꯥꯋꯥꯠ 2.4 ꯄꯨꯊꯣꯛꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯑꯋꯥꯠꯄ ꯂꯩꯕꯅ ꯃꯈꯥ ꯇꯥꯅ ꯏꯟꯗꯤꯌꯥꯗꯒꯤ ꯃꯩ ꯂꯩꯈꯤꯒꯗꯧꯔꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯥꯏꯟꯁ ꯑꯦꯟꯗ ꯇꯦꯛꯅꯣꯂꯣꯖꯤ ꯃꯤꯅꯤꯁꯇꯔ ꯐꯀꯤꯔ ꯃꯦꯍꯕꯨꯕ ꯑꯅꯝꯅ ꯍꯥꯏ ꯔꯨꯔꯄꯨꯔꯗ ꯄꯥꯏꯈꯠꯂꯤꯕ ꯄ꯭ꯔꯣꯖꯦꯛꯠ ꯑꯁꯤꯅ ꯅꯦꯁꯅꯦꯜ ꯏꯅꯔꯖꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯅꯔꯒꯅꯤ꯫ ꯆꯥꯎꯔꯥꯛꯅ $13 ꯕꯤꯂꯤꯌꯟ ꯔꯣꯝ ꯆꯪꯅ ꯄꯥꯏꯈꯠꯂꯤꯕ ꯄ꯭ꯔꯣꯖꯦꯛꯠ ꯑꯁꯤꯒꯤ ꯑꯆꯪꯕ ꯁꯦꯟꯐꯝ ꯆꯥꯗ 90 ꯔꯣꯝ ꯔꯁꯤꯌꯥꯅ ꯃꯇꯦꯡ ꯄꯥꯡꯂꯛꯄꯅꯤ꯫ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯄꯨꯊꯣꯛꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯕꯁꯨ ꯀꯨꯝꯖꯥ 2027 ꯐꯥꯎꯕꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟꯠ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯊꯧ ꯇꯧꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯄꯨꯇꯤꯟ ꯇ꯭ꯔꯝꯞ ꯇꯦꯂꯤꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯌꯨꯑꯦꯁꯀꯤ ꯃꯍꯥꯛꯀ ꯐꯝ ꯃꯥꯟꯅꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀ ꯇꯦꯂꯤꯐꯣꯟꯗ ꯄꯨꯡ 1.5 ꯔꯣꯝ ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯀ꯭ꯔꯦꯝꯂꯤꯟꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯂꯨꯆꯤꯡꯕ ꯑꯅꯤꯅ ꯃꯤꯗꯜ ꯏꯁꯇ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯏꯔꯥꯟꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯃꯁꯨꯡ ꯄꯔꯁꯤꯌꯟ ꯒꯜꯐꯇ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯀꯨꯞꯅ ꯈꯟꯅꯈꯤ꯫ ꯋꯥꯔꯤ ꯁꯥꯅꯕꯗꯨꯗ ꯄꯨꯇꯤꯟꯅ ꯃꯦ 9ꯗ ꯌꯨꯀ꯭ꯔꯦꯟꯒ ꯁꯤꯖꯐꯥꯌꯔ ꯂꯥꯎꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯃꯤꯗꯜ ꯏꯁꯇ ꯃꯈꯥ ꯇꯥꯅ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯕꯗꯤ ꯃꯥꯡ-ꯇꯥꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯒꯤ ꯊꯕꯛ ꯊꯧꯑꯣꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯁꯥꯡꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯔꯛꯇ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕ ꯂꯨꯆꯤꯡꯕ ꯑꯅꯤꯅ ꯃꯣꯠ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯕꯥꯁ ꯑꯔꯥꯛꯆꯤꯅ ꯄꯨꯇꯤꯟꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯄꯨꯇꯤꯟ ꯇꯦꯂꯤꯐꯣꯟꯗ ꯄꯨꯡ 1.5 ꯔꯣꯝ ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫